Manipur ki history amasung culture ga mari lainaba social issues sing nainaduna chumba puthoknabagi pandamda Forum for Research Upliftment Manipur haina mingthonba forum ama semkhre. Forum asi college amasung university singdagi wakhalon manaba oja sing amasung research scholars sing na punchinduna sembani. Haidiba forum asi sembagi thauram amang asi Manipur University gi chemistry department da pangthokre. Thauram adu gamari lainana forum gi general secretary Dr. Mayanglambam Dayamanna Manipur gi social issue sing ningthina nainaraga achumba amasung asengba du puthoktuna documentation taunabagi pandamda forum asi sembani. Forum na research tawbada fanglakpa wakhalon amadi findings sing tunglam chattasu khanghaunaba archive oina thamnabagi pandam su yauri haiba phongdokhi. Thauram adu da forum gi thaumi sing oza sing amadi research scholar kayana saruk yakhi. History ga mari lainaba culture ga mari lainaba tongan issue sing stage ta akona seminar aduga conference workshop na singba torokan stage ta akoi myam se punna gyan taminaba loinana madu gyan taminana matung stage ta ko academic journal ama akoi tongan ba scholars sing myam sina akoi ge wakhalon ideas myam da phongdok nanabagi platform am khak oina academic journal ama puthokan stage ta akoi punna makse iramda Manipur se hena khorba tangdu leita gumba lamdam amukha yamna academic oriented oiba yeng dagi approach tawjeba adumba forum amukha ne haijaba tai